TANGKAK taret thokna pangthokhiba 35 suba Lok Sabha MEEKHAL asida India Bloc na majority Oiba Ngamlabadi Rahul Gandhi bu Prime Minister Oihannaba Hotnagani HAINA AICC ke President MALIKARJUN KHARGE na PHONGDORAKLI News agency amada wafam asi phongdokladuna MALIKARJUN KHARGE na hai makhoigi Oiba mityang dadi India ge anoba Prime Minister si Rahul Gandhi na oihanningi Maramdi lebak astan lay di ban nahapom na mag Rahul Gandhi na mahut silibani masida sunatan na lebak asagi mipum khuding magna Rahul Gandhi bu khangdaba layte handak pangthokhiba 35 suba Lok Sabha MEEKHAL aduda Congress Party na yamdrabada sit samaga ko nipan rom phangani haina panaba maramna Congress ka satminariba political parties na lebak asta BJP gi lengak makhata na lehloi Tengkhang na pangthokhiba Lok Sabha MEEKHAL aduda Congress Party na sit samagi mathakta phangani haina achet pathajaba thamki Adubu, hauzikti hairiba sit chama asigi mathakta sit ko nipan amagasu henduna apun ba sit samaga ko nipan da Congress Party na mai pakani haina Malikarjun Kharge na makhataki panbayabadi India Bloc ki Oiba Prime Minister candidate asi MEEKHAL gi result lauthoklaba matung da lepkani haiba wafam Lok Sabha MEEKHAL haudringai mangoina na April ki tang 13 ta Malikarjun Kharge na phongdokpa leikrabani